BJP na luchingba NDA lengaktagi Chief Minister N Biren Sindou miyam pelhanba karisu ngamdraba government leitabana faragani haina demand tauki hojik lengak leitraba matam asida hairiba party duna miyam gi penaba karibu toba ngamkrabage haiba wafam kak thami masida akoigi ma MLA na thamliba wafam se akoigi political dum amaga namshanaraga leibagi mawong da sum wafam se sum chatharaga leiba taraga de khoise dum sumaina sigi phibam se dum leirani ba oza duna oza iwa khalon de swai matang se di akoi platform amada nganga ga su akoigi amana ama chingkhatnabagi ali peace from da hanjilaknabagi wafam se amta ngangbagi haji phoba phibam amta udi oza iwa khalon kamai thamini aina hajagada waibo khadang nom se khoi ju ware yam singna hai ko activist mo ina tv de khadang nom se khoi ju ware hai tare ko chamana ba pota chamana nei na leiba thaba ko ina utpiro MLA singna Delhi degi ai nga sai ju hajagre na Delhi de ai poto nan Delhi de tori ba tabak tu khara ka toyen biro MLA igom cha hoi honorable Khemsan hoi maru oi ba leader sing khara hai tare ko degi honorable chief minister hanagi ex chief minister hai tare hojina honorable MLA mayam sina makoi gi leiriba party du da pressure to biro akoi lenga sem je hai gadi punjan da baya da condition leirabani na ngasi numit hafta amani sida amukan na ngasai gi kuki gi kamu duga amtang party gi level da phaminaraga party gi table da phaminaraga madu gi resolution ama lakna ba kona biro aduna tatari Jammu Kashmir gi mong na ta ba hai bidi aina mama da su yam haijagre akoi gi BJP na putleba thong si akoi gi leader sing jibu thoi daba gi mathakta noi gi di leader pacha da bai khana bwani akoi di lenga sem na ba opportunity yam pigre tawbotabu noi gi matam du da leiba leader du na provocative oiba noi gi community to provoke torga thamda gi noi lenga sem bang maudabani haiba poche no ma soidana hairakani BJP di afabani leader patta bai ne je hairakani aduga BJP da hojik phammi ba politician mayam se si BJP dai chokthokra su BJP gi kaim da mangjaroi mayamdi kai no ha kanda hoji leiba position ji da BJP na national party na chukli bana amdi pairam ne ba hoji pawto ko soiba ngamba ED case adu case ada case mogi haina bine ai tare mase ko aduna aina tamjani se yasanabiro politician na namte yasanabiro ga lenga sembe process to chathabiro PRG continue tamgi badi phate akoi yam wahugani adubu yasanabagi mong lakatoi se kai dei laktoi no hai kada party gi president party gi general secretary singna party gi manungda madugi yasanana formula do thibira kanda people se convince on biro akoi somdadi almost convince to ele rebani somi do convince on biro MLA sing do Imphal Valley de laga assembly pamda secure hoy have pochi utpiro Imphal da party gi level da meeting ama ko biro prime minister la ko da ju chance lo ko yarabani Z plus to raga somda Kangla gi khongchat tu da laga mifam yaru maga hangre ai bo adum phajabani som da gi su party president do Sultanpur mifam yaru re ai su phajabani adu bo ngamde adu ga hosi kamain to dana lenga sem ba fc mi tara do yaudra ga su khoi lenga sem ngami adu su sem ngamde aduga asai gi kai hai ni khoi gi public meeting da khadang bangom da nombi base praja da ka to bi base masi to bi da action no ina to bi ro ai smai na thamjai okay thagat